Hello guys, ngasi ki wari ase yam thina nungai taba akhoi gi army nupa ama khaki punsi wari ni ba wari ase taraba kanda nakhoi gi thamoi da su ko nungai taba phawgani ba akhoi gi army nupa ase ma gi training loira duna mayum da halak pani ba mayum da halak laba kanda ko matam khara gi matung da mafam ama da lan darak padagi ko ma se lak taba yade haidunam ko makhoi gi headquarter dagi call lak laduna ma se lan tari ba mafam adu da ko chatki bani ba chatlaba kanda magi mayum da le hori ba magi mama passing duna ko macha adu gi damak to waja bani ba icha adu bu kari dauram ga da ba haiduna makhoi gi mama pa duna ko marak marak ta adum call tawani ba macha asiga mutang wari sana jaragadi haiduna lan sina loida bana maram oiraga macha adu go wari sana ba phangjade ba ko matam khara gi matung da lan chatli ba se ha lan tawnari ba se loire ba matung da ko makhoina yamna wana macha sina call torok pa ngai jabani ba ngai ba kanda nong ni ngai macha sigi call chunglak lakte ba nong madi ko macha sigi call lak pani ba lak laba kanda ko macha sina ko mama da ima kam dauri nungai ri bra hangmani ba mama do macha do gi habidi makhon taraba kanda ko yam thina harau jare ba ngasai gi macha do army nupa do ma do nako mama da hairak pani ba ima ai kari gumba amatang haijage aiduna mama aduna haibani ba hoi kari haige haibano hayo ima ai yum da lak lagani ado ai lak pa matamda ai ga loina na ai gi imana ba malakani seni ba mama aduna haibani ba hoi kari sukai de nangdi yam uninge nangi namana ba do su puduna la uwo haiduna ngasagi magi macha aduna amuka su haibani ima wari aseng tang phajana loidi fawa tabi ge do bage ai gi mana ba do punchi supagi oina khoi gi yumda dum lairagani seni ba mama aduna haibani ba hoi kari sukai te namana ba do puduna la o amuka su macha aduna haibani ba ima wari ase amtang phajana loidi faw tabi ge do bage ai gi mana ba do khoi lan tawba matamda magi makhong amasung makhut yaw gi tare magi ne haibada kana amata leite ma se punchi supagi oina khoi da lairagani seni ba masi hairak pa matang asida ko mama aduna haibani ba kari no ichana hairi basebu ma do makhut su makhong su yaw de hai ma do bu matau karamna khoina ekhoi gi yumda seba tawduna thamduino ma do ekhoi gi yumda dum thamlaga di ko ekhoi gi awaba ma oiragani e ekhoi da matam pumbada yelaragani e masi haibani ba yaragadi nangi na mana ba do yana nama magi laifam chapam kari gumba ma tawduna sinbi ko seni ba masi hairaba kanda ko ngasai magi macha do phone phat law kakhraba kanda ko matam khara gi matung da ko ngasai gi moi gi headquarter da gi amuk kahan na ko mama adu da call lak pani ba call lak laba kanda ko headquarter da gi harak pani ba nangi nacha do khoi gi building mathak ama da gi ko chongtha duna lai khidre nangi nacha ase lauba law seni ba mama pa sing do kapla duna ko macha ado yengba gi damak da macha ado lauba gi damak da chatpani ba chatlaba kanda ko mama adu na macha ado uraba kanda ko kapase sunglep khidre ba macha ado gi phibam ado ubada macha ado gi phibam ado matau karam na leram yai basi nakoi phajana tamun na taw macha ado makhut amasung makhong yawram deba ngasai gi nupa sina hairi ba magi mama na ba se atopa kana na te ba mama samak ni ba ma se landa makhut amasung makhong yaw gi ba mana mama da call tawraga ko makhoi gi opinion makhoi gi wakhalon na yengthok bani ba ngasai gi mama adu na hairak ki ba hai ai da ma adu na lairagadi ayet pa ma oiragani kari gi damakta masi haiba wahai ase masi na ko ngasai gi macha adu na ko yetning da du na ko mama pa da ko mana masana masabu suicide tawbani ba mama adu na aloi da khan bani ba icha adu na call tawrap numit adu kari gumba aina magi mama na ba makhong amasu makhut yawde haiba se puduna lao kari su kaide ekhoi yeng changani ekhoi seba tawgani hairam ba tholaga di ngasi aigi icha se hinglam gadabani aigi imit mamang da lairam gadabani mana khanjabani ba masiguma kaya se ekhoi gi army police changnari ba myam se gi ko punchi da masiguma thodok kya ma thoiba ekhoi gi wakhalon da wari ase taraba kanda karamba feelings kari phawi haibdo miyamna comment section da comment tawduna takpirauba masi haira ngasi wari ase mata asida loisinjare miyamna nungsi biduna aigi channel ase subscribe tawbiramu thengna se gi mathangi wari da bye bye